ꯉꯔꯥꯡꯗꯤꯀꯣ ꯌꯥꯝ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯐꯖꯕ ꯋꯥꯍꯩ ꯈꯔ ꯊꯣꯛꯂꯛꯈ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯐꯖꯕ ꯚꯤꯗꯤꯑꯣ ꯑꯗꯩꯗꯤ ꯚꯥꯏꯔꯦꯜꯒ ꯑꯣꯏꯁꯟꯗꯅ ꯑꯗꯩꯗꯤ ꯌꯣꯡ ꯃꯌꯥꯝꯗꯨꯒꯤꯀꯣ ꯇꯤꯡꯊꯥꯡ ꯍꯥꯎꯀꯤꯞꯀꯤ ꯚꯥꯏꯔꯦꯜꯅꯦ ꯀꯥꯏꯅꯀꯣ ꯃꯌꯥꯝ ꯃꯁꯤ ꯀꯅꯥꯅꯣꯗꯤ ꯁꯨꯝ ꯃꯁꯛꯁꯦ ꯑꯩꯅ ꯎꯕ ꯀꯥꯟꯗ ꯃꯁꯤ ꯄꯣꯄꯨꯂꯔꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯅꯤꯄꯨꯔꯗ ꯁꯤꯅ ꯁꯤ ꯇꯧꯕꯅꯤ ꯑꯗꯨ ꯇꯧꯕꯅꯤꯅ ꯑꯗ ꯃꯥꯏꯁꯤ ꯈꯔ ꯍꯦꯟꯃꯜꯂꯦꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯤꯗꯤ ꯂꯨꯡꯇꯤꯡꯊꯥꯡ ꯍꯥꯏꯕ ꯅꯠꯇꯦ ꯂꯨꯡꯇꯤꯡꯊꯥꯡ ꯀꯥꯏꯗ ꯂꯨꯡꯇꯤꯡꯊꯥꯡꯅꯣ ꯇꯧꯔꯤꯁꯤꯕꯣ ꯂꯦꯇꯤꯟ ꯊꯥꯡ ꯍꯥꯏꯕ ꯃꯥꯜꯂꯦ ꯃꯥꯏꯗꯣ ꯈꯪꯉꯕ ꯂꯦꯇꯤꯟꯊꯥꯡ ꯍꯥꯎꯀꯤꯞ ꯍꯥꯏꯕ ꯃꯥꯜꯂꯦ ꯂꯦꯇꯤꯟ ꯑꯩꯈꯣꯏꯅ ꯊꯤ ꯐꯥꯏꯅꯕ ꯂꯦꯇꯤꯟꯗꯣ ꯑꯗꯨꯒꯤ ꯊꯥꯡ ꯍꯥꯎꯀꯤꯞ ꯍꯥꯏꯕ ꯃꯥꯜꯂꯦ ꯃꯥꯏ ꯚꯥꯏꯔꯦꯟꯁꯤꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕꯖꯥꯠꯅꯤ ꯌꯦꯡꯕꯗ ꯃꯌꯥꯝ ꯚꯥꯏꯔꯦꯟ ꯑꯣꯏꯅꯔꯕꯅꯤꯀꯣ ꯌꯥꯝꯅꯕꯨꯗꯤ ꯀꯩ ꯈꯥꯃꯦꯟ ꯑꯃ ꯁꯥꯡꯃꯨꯛ ꯁꯥꯡꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯃꯗꯨ ꯄꯥꯏꯕ ꯃꯥꯜꯂꯦ ꯃꯥꯁꯦ ꯃꯥ ꯑꯗꯨ ꯄꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯈꯥꯃꯦꯟ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯃꯥꯁꯤꯀꯥ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯈꯔ ꯆꯥꯎꯕ ꯑꯃ ꯂꯩꯗꯅ ꯑꯗꯨ ꯄꯥꯏꯔꯒꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯖꯦꯁꯤꯀꯥꯒ ꯂꯨꯇꯤꯡꯊꯥꯡ ꯂꯦꯇꯤꯟꯊꯥꯡ ꯍꯥꯎꯀꯤꯞꯀ ꯃꯣꯏ ꯑꯅꯤꯁꯦ ꯀꯟꯅ ꯚꯤꯗꯤꯑꯣ ꯅꯝꯍꯧꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯉꯁꯥꯏ ꯃꯌꯥꯝꯅ Xây tầng riêng thủ dâu đâu đấy bây giờ ngắm như thế nào cho nó khai sang hầm ꯉꯁꯥꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖꯂ ꯀꯩꯅꯣ ꯇ꯭ꯋꯤꯇꯔ ꯅꯠꯇꯦ ꯇꯦꯂꯤꯒ꯭ꯔꯥꯝꯒꯤ ꯀꯩꯅꯣꯗꯣ ꯎꯕ ꯍꯥꯏꯇꯥꯔꯦ ꯇꯦꯂꯤꯒ꯭ꯔꯥꯝꯗꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯚꯥꯏꯔꯦꯜꯁꯦ ꯐꯖꯅ ꯑꯣꯏꯔꯦ ꯑꯗꯩꯗꯤ ꯌꯨꯇꯨꯕꯇꯕꯨꯗꯤ ꯐꯦꯁꯕꯨꯛꯇꯕꯨꯗꯤ ꯀꯥ ꯍꯦꯟꯅ ꯍꯥꯞꯇ꯭ꯔꯦ ꯑꯗꯨꯒ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖ ꯑꯃꯗ ꯏꯔꯝꯕ ꯍꯥꯏꯇꯥꯔꯦ ꯈꯪꯉꯕ ꯖꯦꯁꯤꯀꯥꯒ ꯂꯦꯇꯤꯟꯊꯥꯡ ꯐꯩ ꯇꯧꯅꯤꯀꯣ ꯃꯌꯥꯝ ꯂꯨꯇꯤꯡꯊꯥꯡ ꯍꯥꯎꯀꯤꯞ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯁꯨꯝ ꯍꯥꯏꯔꯒꯦ ꯌꯣꯡ ꯃꯌꯥꯝ ꯂꯦꯇꯤꯟꯊꯥꯡ ꯍꯥꯎꯀꯤꯞꯁꯤꯒ ꯃꯣꯏ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯚꯤꯗꯤꯑꯣ ꯐꯖꯅ ꯅꯝꯍꯧꯕꯅꯤ ꯀꯥꯏꯅ ꯇꯧꯋꯦꯕ ꯐꯖꯩ ꯑꯗꯨꯕꯨ ꯖꯤꯀꯥ ꯅꯍꯥꯟꯉꯩ ꯉꯥꯡꯉꯤꯕ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯈꯤꯇꯪ ꯇꯣꯛꯑꯣꯅ ꯅꯍꯥꯟꯗꯩꯁꯨ ꯍꯥꯏꯗꯅ ꯈꯪꯉꯕ ꯅꯣꯏ ꯀꯦꯔꯦꯛꯇꯔꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯤꯗ ꯑꯁꯦꯡꯕꯩꯗꯤ ꯈꯪꯉꯕ ꯌꯥꯝ ꯐꯖꯩ ꯅꯣꯏꯗꯤ ꯈꯪꯉꯕ ꯅꯣꯏ ꯀꯦꯔꯦꯛꯇꯔꯁꯦ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯃꯤꯁ ꯊꯣꯛꯄꯤꯔ ꯑꯗꯩꯗꯤ ꯀꯅꯥꯅꯣꯝ ꯂꯩꯕꯅꯤꯅꯦ ꯑꯗꯨꯁꯨ ꯀꯩꯅꯣ ꯀꯥꯟꯗ ꯅꯨꯄꯥ ꯑꯅꯤ ꯑꯃ ꯁꯣꯟꯗ ꯐꯝꯃꯦ ꯅꯥꯀꯟ ꯅꯥꯀꯟꯗ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯎꯔꯝꯃꯅꯤ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦꯕꯀꯣ ꯃꯌꯥꯝꯁꯨ ꯎꯔꯝꯃꯅꯤ ꯅꯨꯄꯤꯗꯨꯅ ꯁꯣꯟꯗꯒꯤ ꯑꯃꯨꯛ ꯂꯥꯛꯃꯅꯦꯅ ꯉꯁꯥꯏꯒꯤ ꯇꯣꯔꯕꯣꯠ ꯁꯦ ꯍꯦꯛ ꯂꯥꯛꯑꯅꯤ ꯈꯪꯕꯒꯤꯀꯣ ꯁꯨꯃꯥꯏꯅ ꯄꯥꯏꯁꯜꯂꯒ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕ ꯈꯪꯉ ꯅꯨꯄꯤꯁꯤꯅ ꯐꯝꯃꯤꯟꯅꯕ ꯀꯥꯟꯗ ꯈꯪꯉ ꯋꯥꯔꯤ ꯁꯥꯔꯒ ꯍꯟꯗꯛꯀꯤ ꯂꯥꯟ ꯃꯅꯨꯡꯗꯨꯅꯤꯀꯣ ꯆꯍꯤ ꯑꯃꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯥꯒꯠꯅꯤꯡꯗ꯭ꯔꯦ ꯁꯨꯝ ꯋꯥꯔꯤ ꯑꯣꯏꯅ ꯃꯌꯥꯝꯅ ꯁꯨꯝ ꯁꯥꯔꯛꯄ ꯋꯥꯅꯦ ꯈꯪꯉꯕ ꯁꯤꯒꯨꯝꯕ ꯅꯦꯆꯔ ꯁꯤꯒꯨꯝꯕ ꯐ꯭ꯌꯨꯆꯔꯁꯦ ꯑꯗꯨꯝ ꯊꯣꯛꯑꯦꯕ ꯈꯪꯉꯕ ꯉꯁꯥꯏꯗꯣ ꯈꯥꯃꯦꯟ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯃꯥꯁꯤꯀꯥꯗꯒꯤ ꯈꯔ ꯆꯥꯎꯕ ꯑꯃ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯈꯪꯉꯕ ꯑꯗꯨ ꯃꯌꯥꯝ ꯚꯥꯞ ꯇꯥꯕꯤꯔꯣ ꯁꯤꯗ ꯁꯤꯅꯦ ꯑꯗꯣ ꯖꯦꯁꯤꯀꯥꯅ ꯁꯨꯃꯥꯏꯅ ꯃꯣꯏ ꯑꯅꯤ ꯀꯟꯅ ꯚꯤꯗꯤꯑꯣ ꯅꯝꯍꯧꯔꯤ ꯍꯥꯏꯕꯗꯨꯗ ꯍꯠ ꯅꯣꯡꯉꯥꯟꯕꯒꯀꯣ ꯚꯤꯗꯤꯑꯣ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯑꯅꯤꯗ ꯑꯩ ꯅꯣꯛꯅꯤꯡꯕꯗ ꯅꯣꯛꯅꯤꯡꯕꯗ ꯁꯤꯁꯨ ꯁꯤꯔꯦꯅ ꯐꯩꯅꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯈꯪꯉꯛꯀꯅꯤ ꯑꯩꯅ ꯁꯤꯈꯤꯕꯁꯤ ꯑꯩꯈꯣꯏꯅ ꯁꯤꯈꯤꯕꯁꯤ Mona thao ko nang koi nang ngasi ay koi kuki volunteer ani yam thi na hat pado
ꯑꯩꯒꯤ ꯊꯃꯣꯏ ꯈꯥꯏ ꯅꯈꯣꯏ ꯈꯪꯕ꯭ꯔꯥ ꯀꯌꯥ ꯐꯦꯡꯕ ꯅꯈꯣꯏꯗꯤ ꯍꯔꯥꯎ ꯖꯒꯣꯏ ꯁꯥꯏ ꯑꯗꯨ ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯒꯨꯗ ꯅ꯭ꯌꯨꯁ ꯉꯥꯏꯔꯝꯃꯀꯣ ꯑꯩꯈꯣꯏ ꯀꯨꯀꯤ ꯚꯣꯂꯨꯟꯇꯤꯌꯔ ꯑꯅꯤ ꯁꯤꯕꯗꯨ ꯅꯈꯣꯏ ꯃꯩꯇꯩ ꯃꯤ ꯇꯔꯥ ꯑꯩꯈꯣꯏꯒꯤ ꯍꯥꯞꯄꯗꯨꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯍꯥꯏꯕꯤꯔꯤꯕꯅꯦꯕ ꯈꯪꯉꯕ ꯑꯗꯣ ꯍꯧꯖꯤꯛ ꯐꯖꯔꯦꯅꯀꯣ ꯐꯖꯗ꯭ꯔꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯌꯦꯡꯕꯗ ꯑꯗꯨꯅꯤꯗ ꯑꯗꯨ ꯑꯗꯨꯝ ꯈꯪꯕꯤꯌꯨ ꯀꯣ ꯑꯗꯨꯝ ꯈꯪꯉꯛꯀꯅꯤ ꯐꯖꯩ ꯌꯦꯡꯕꯗ ꯒꯥꯔꯤꯒ ꯊꯧꯐꯝ ꯂꯥꯛꯐꯝ ꯈꯪꯉꯝꯃꯣꯏ ꯀꯥꯔ ꯃꯅꯨꯡꯗ ꯇꯧ ꯂꯩꯔꯝꯃꯦꯕ ꯁꯤ ꯅꯨꯄꯥ ꯌꯥꯝ ꯆꯣꯞꯄꯒꯗꯤ ꯏꯉꯣ ꯀꯥꯟꯗꯦ ꯈꯪꯉꯕ ꯃꯄꯥꯟ ꯈꯔ ꯊꯣꯛ ꯈꯪꯉꯕ ꯌꯥꯝ ꯆꯣꯞꯄꯒꯗꯤ ꯁ꯭ꯄꯥꯒꯨꯝꯕ ꯑꯗꯩꯗꯤ ꯂꯩꯗꯅ ꯅꯣꯏ ꯅꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯈꯪꯉꯕ ꯑꯗꯨꯒꯨꯝꯕꯗ ꯆꯠꯂꯣ ꯈꯪꯉꯕ ꯅꯣꯏ ꯃꯁꯦꯟ ꯆꯠꯂꯒ ꯃꯁꯛ ꯀꯥꯟꯅꯗꯦꯗ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯗ ꯑꯁꯦꯡꯕꯗꯤ ꯌꯨꯇꯨꯞꯅꯤꯀꯣ ꯑꯁꯦꯡꯕꯗꯤ ꯉꯥꯡꯅꯤꯡꯕꯗꯤ ꯉꯥꯡꯅꯤꯡꯉꯕꯅꯤ ꯑꯁꯦꯡꯕꯗꯤ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯈꯤꯇꯪ ꯈꯜꯂꯨ ꯀꯩꯅꯣ ꯃꯌꯥꯝ ꯁꯤ ꯅꯨꯄꯥꯁꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯂꯦꯇꯤꯟ ꯊꯥꯡ ꯍꯥꯎꯈꯤꯕꯗꯣ ꯇꯨ ꯂꯝꯇꯤꯡꯊꯥꯡ ꯍꯥꯏꯕ ꯂꯝꯇꯤꯡꯊꯥꯡ ꯍꯥꯎꯀꯤꯞ ꯍꯥꯏꯕ ꯁꯤ ꯅꯨꯄꯥꯁꯤ ꯑꯣꯏꯔꯝꯒꯅꯤ ꯁꯤꯅꯤ ꯃꯁꯝ ꯍꯟꯗꯛ ꯀꯩꯅꯣ ꯀꯔꯤꯕ ꯁꯤꯁꯦ ꯀꯩꯅꯣ ꯀꯥꯡꯄꯣꯛꯄꯤ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤꯌꯦ ꯁꯤꯁꯦ ꯀꯩꯅꯣ ꯂꯥꯛꯀꯥꯟꯗ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯂꯥꯛꯀꯥꯟꯗ ꯌꯥꯝ ꯀꯟꯅ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯂꯥꯛꯄ ꯀꯥꯟꯗ ꯌꯥꯝ ꯀꯟꯅ ꯃꯅꯤꯡ ꯃꯃꯥꯡ ꯆꯦꯟꯗꯅ ꯌꯥꯝ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯁꯤ ꯅꯨꯄꯥꯁꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯃꯣꯏꯁꯦ ꯀꯦꯁ ꯅꯨꯡꯁ ꯑꯝꯇ ꯂꯩꯇꯦꯅ ꯍꯥꯏ ꯇꯧꯔꯤꯕꯗꯣ ꯃꯥꯏ ꯑꯆꯨꯝꯕꯗꯣ ꯄꯨꯊꯣꯔꯛꯎ ꯑꯗꯨꯗꯣ ꯇꯧꯑꯣꯅ ꯃꯌꯥꯝꯅ ꯍꯥꯏꯔꯤ ꯃꯥꯒꯤ ꯑꯁꯣꯏꯕꯗꯣ ꯑꯗꯣ ꯌꯥꯝ ꯐꯖꯩꯍꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯀꯩꯅꯣꯅ ꯁꯅꯤꯀꯨꯃꯥꯔ ꯔꯥꯖꯅꯒ ꯍꯥꯞꯄꯛꯄꯗꯨꯗꯤ ꯌꯥꯝ ꯅꯥꯜꯂꯦ ꯑꯁꯦꯡꯕ ꯑꯩꯈꯣꯏꯕꯨꯗꯤ ꯑꯗꯨꯃꯥꯏꯅꯕꯨꯗꯤ ꯉꯥꯡꯕ ꯉꯝꯖꯗ꯭ꯔꯦ ꯇꯜꯂꯦ ꯑꯗꯩ ꯊꯦꯡꯅꯔꯤ ꯃꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ ꯐꯦꯁꯕꯨꯛꯁꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯃꯣꯏ ꯂꯩ ꯌꯥꯏ ꯁꯤꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯂꯧꯈꯠꯂꯒ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯌꯥꯏꯅꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯃꯃꯤ ꯍꯣꯞꯁꯅ ꯃꯌꯥꯝꯕꯨ ꯏꯐꯣꯡ ꯈꯣꯏꯔꯝꯖꯔꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯗꯣ ꯐꯣꯇꯣ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦꯕꯀꯣ ꯃꯥ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯩꯗꯤ ꯋꯥꯔꯤꯒ ꯌꯥꯝ ꯅꯥꯟ ꯁꯥꯟꯅꯩ ꯍꯥꯏꯕ ꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯁꯦꯡꯕꯗꯤ ꯁꯤ ꯅꯨꯄꯤꯁꯤꯅꯦꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯁꯟꯖꯤꯠ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯕꯗꯣ ꯈꯪꯕ ꯑꯗꯣ ꯃꯥꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯅꯦꯁꯅꯦꯜ ꯌꯨꯅꯤꯇꯤ ꯒꯔꯃꯦꯟꯅꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯔꯣꯟꯗꯅꯤ ꯁꯤꯅꯤ ꯏꯔꯝꯃꯤꯁꯦ ꯌꯦꯡꯉꯨꯀꯣ ꯃꯌꯥꯝ ꯌꯥꯝꯅꯕꯨꯗꯤ ꯁꯦꯡꯉꯝꯃꯔꯣꯏ ꯁꯨꯝ ꯂꯥꯏꯠ ꯅꯨꯡꯁꯦ ꯈꯤꯇꯪ ꯋꯥꯠꯄꯅꯤꯅ ꯎꯜꯇꯥ ꯆꯠꯂꯦ ꯑꯩꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯁꯛꯇꯤ ꯑꯗꯨꯝ ꯌꯦꯡꯕꯤꯍꯧꯔꯣ ꯃꯌꯥꯝꯀꯣ ꯁꯤꯒꯤ ꯑꯗꯩꯗꯤ ꯉꯔꯥꯡ ꯅꯍꯥꯟ ꯂꯥꯛꯄ ꯀꯩꯅꯣꯗꯅ ꯑꯃꯨꯛ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯑꯣꯏꯅ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯒ ꯚꯤꯗꯤꯑꯣ ꯌꯥꯝ ꯐꯖꯕ ꯅꯝꯍꯧꯔꯕꯅꯤ ꯃꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯁꯤ ꯅꯨꯄꯤꯁꯤꯒ ꯑꯗꯨꯅꯤ ꯃꯌꯥꯝꯀꯣ ꯑꯗꯨꯝ ꯌꯦꯡꯕꯤꯖꯧ ꯃꯌꯥꯝ ꯁꯤꯁꯦ ꯀꯩꯅꯣ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯒꯤ ꯚꯥꯏꯔꯦꯜ ꯑꯁꯦꯡꯕ ꯌꯥꯝ ꯁꯥꯡꯕꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯥꯏꯒꯤ ꯇꯦꯂꯤꯒ꯭ꯔꯥꯝꯗ ꯌꯥꯎꯕꯅꯦꯕꯀோ ꯇꯦꯂꯤꯒ꯭ꯔꯥꯝꯗ ꯀꯩꯗ ꯌꯥꯝ ꯚꯥꯏꯔꯦꯜ ꯑꯣꯏꯍꯟꯈ꯭ꯔꯕꯅꯦꯕ ꯃꯣꯏꯁꯦ ꯇꯦꯂꯤꯒ꯭ꯔꯥꯝ ꯐꯦꯁꯕꯨꯛ ꯀꯩꯀꯩ ꯑꯗꯩꯗꯤ ꯏꯟꯁꯇꯥꯗꯕꯨꯗꯤ ꯌꯥꯎꯗꯦ ꯑꯗꯨꯒ ꯇ꯭ꯋꯤꯇꯔꯗ ꯀꯩꯗ ꯈꯔ ꯌꯥꯎꯔꯛꯄ ꯃꯥꯜꯂꯦ ꯃꯣꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯃꯃꯤ ꯍꯣꯞꯁꯅ ꯃꯌꯥꯝꯕꯨ ꯏꯀꯣꯡ ꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯆꯨꯝꯅ ꯂꯩꯖꯩ ꯑꯐꯕ ꯃꯐꯝꯗ ꯑꯗꯨꯒ ꯉꯁꯤ ꯔꯤꯜꯁ ꯅꯝꯃꯤꯕ ꯑꯗꯩꯗꯤ ꯔꯤꯜꯁꯀꯤ ꯃꯇꯥꯡꯗꯁꯨ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯩꯔꯒ ꯑꯗꯨꯝ ꯑꯩ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯁꯤ ꯄꯥꯝꯕ꯭ꯔꯥ ꯀꯩ ꯄꯥꯝꯕꯅꯣ ꯍꯥꯏꯕꯗꯣ ꯐ꯭ꯌꯨꯆꯔꯗ ꯉꯁꯥꯏꯒꯤ ꯔꯤꯜꯁ ꯅꯝꯕꯗ ꯏꯟꯗꯤꯌꯥꯗ ꯈ꯭ꯋꯥꯏ ꯁꯥꯊꯤꯕꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯁꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯏ
ꯏꯟꯗꯤꯌꯥꯗꯗꯤ ꯀꯩꯅꯣꯒꯤꯅ ꯅꯨꯄꯤꯅ ꯃꯁꯤꯡ ꯌꯥꯝꯕꯅꯤ ꯅꯨꯄꯤ ꯍꯦꯟꯅ ꯌꯦꯡꯅꯤꯡꯕ ꯅꯨꯄꯥꯗꯤ ꯑꯝꯇ ꯌꯦꯡꯅꯤꯡꯗꯦꯀꯣ ꯅꯨꯄꯥꯗꯤ ꯁꯤꯛꯁ ꯄꯦꯛ ꯊꯣꯛꯑꯒꯗꯤ ꯑꯗꯨ ꯒꯥꯅ ꯇꯧꯅꯩꯗꯅꯀꯣ ꯅꯨꯄꯤꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯐꯖꯒꯦꯔꯥ ꯐꯖꯔꯣꯏꯔꯥ ꯃꯁꯛ ꯈꯤꯇꯪꯕꯨ ꯅꯥꯜꯂꯗꯤ ꯑꯗꯩꯗꯤ ꯕꯦꯛ ꯁꯥꯏꯠ ꯈꯤꯇꯪ ꯆꯥꯎꯔꯗꯤ ꯑꯗꯩꯗꯤ ꯀꯩꯅꯣ ꯃꯃꯥꯡ ꯈꯤꯇꯪ ꯆꯥꯎꯔꯗꯤ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯟꯗꯤꯌꯥ ꯇꯧꯅꯩꯁꯤꯗꯤ ꯑꯗꯣ ꯃꯅꯤꯄꯨꯔꯗꯁꯨ ꯃꯇꯧ ꯇꯝꯃꯛꯄꯒꯤ ꯁꯤꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯑꯁꯤ ꯈꯔ ꯇꯣꯛꯁꯤ ꯑꯁꯦꯡꯕꯩ ꯌꯥꯝ ꯆꯥꯎꯈꯠꯀꯗꯧꯕ ꯌꯥꯝ ꯋꯥꯠꯂꯤ ꯆꯥꯎꯈꯠꯄ ꯃꯣꯏ ꯃꯁꯦꯟ ꯇꯧꯅꯖꯖꯅꯨ ꯑꯁꯦꯡꯕꯩꯗꯤ ꯃꯣꯏꯅ ꯐꯅ ꯇꯧꯔꯒꯁꯨ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯃꯣꯏ ꯄꯩꯁా ꯄꯥꯏꯕ ꯑꯗꯩꯗꯤ BMW ꯊꯧꯕ ꯑꯗꯩꯗꯤ ꯃꯥꯔꯁꯤꯗꯤꯁ ꯊꯧꯕ ꯐꯣꯔꯆꯨꯅꯔ ꯊꯧꯕ ꯑꯣꯗꯤ ꯊꯧꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯁꯥꯟꯅꯕ ꯗꯔꯃꯥ ꯉꯥꯛꯇꯅꯦꯕꯀꯣ ꯑꯁꯦꯡꯕꯩꯗꯤ ꯈꯪꯕ ꯋꯥꯔꯛ ꯄꯤꯅꯕ ꯂꯩꯇꯕ ꯑꯗꯩꯗꯤ ꯋꯥꯇꯦꯝꯕꯤꯅꯕ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯟ ꯂꯩꯔꯤꯕ ꯃꯌꯥꯝꯗꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯂꯩꯔꯤꯕ ꯑꯗꯩꯗꯤ ꯃꯌꯥꯝꯅ ꯋꯥꯔꯛꯄꯤꯅꯕ ꯋꯥꯇꯦꯝꯕꯤꯅꯕ ꯃꯌꯥꯝ ꯂꯩꯗꯅ ꯁꯤꯁꯨ ꯈꯔ ꯀꯤꯐꯝ ꯊꯣꯛꯏꯀꯣ ꯑꯩꯈꯣꯏꯒꯤ ꯐꯠꯈꯤꯗ꯭ꯔꯕ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯑꯐꯕ ꯃꯌꯥꯝ ꯂꯩꯔꯤ ꯑꯁꯦꯡꯕ ꯃꯌꯥꯝ ꯂꯩꯔꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯃꯨꯛꯇꯗꯤ ꯀꯜꯍꯧꯁꯦ ꯍꯥꯏꯕꯁꯦ ꯁꯤ ꯍꯥꯏꯔꯝꯕ ꯃꯤꯍꯣꯞꯁꯅ ꯃꯌꯥꯝꯕꯨ ꯈꯣꯡꯅ ꯈꯣꯏꯔꯝꯖꯩ